Natural farming ki makhada numit nini chathagadaba desi cow mela oinam sagol kangjebung Bisnupur district Department of Veterinary and Animal Husbandry Services Manipur na sinduna ngasi haudokre. Toromaduda Minister Veterinary and Animal Husbandry and Transport Kasim Vasum, Youth Affairs, Sports and Works Minister Govindas Konthauzam, Forest and Environment Minister Thongnauzam Biswajit, Health and IPR Minister Dr. Sapam Ranjan, Education and Law Legislative Affairs Minister Thongnauzam Basanta Kumar, Oinam Assembly Constituency ke MLA Idengbam Nalini na sarukya ke. Melaste stall chama hangduna local san sing putoktuna masafa vaccine chang naina kapa atoi ehentanare. Thoromaduda CM N.BIREN na phongdokhibada inauguration month kamari lenana san mela asisu pangthokpani. Ngasi malemda honglakliba December thayai sida ingbana mainakta leiningkadaba matamsida kot litpada sare Chingda u hodre pata ising leitre. Masi mi fataba khara thoklaklaga popi thana ba honabada u paktaktana kokthokpa asinani. Maram sina miyoibana hingbagi matam yamsilaktre hanagi ipa ipugi chatnalonchat hingbagi mawong tamdaba yadre. Hingat handraba yadre ngasidi Narendra Modi na luchingba BJP lengaksi lakpadagi natural oiba chatnabising hingatnaba kanna hotnare. Aikhoigi hanagi chatnabida yum ama panbada amot akai langthoknaba lukhak kom pukri nungshit ngaknaba sambalda uwa tharami adubo madu ngasidi uba fangdre. Chingda u yanthatlaga popi tharibasing meeyamgi yeknabani haina lauthok kadabani haiki. Loinena mafam taruk laingakna identify tawre san loibasing manapi na balauthokle maramaduna san yonthokpiganu masidagi tangkak naina sel fanglagani. Santi haplaga manamasing thaduna trabada hakchang fahanli adubo chemical fertilizer sizinaragadi laina kaya thokhalli. Maramasina natural farming chawkhatnaba laingakna meeting thamle. Lomi leitragadi aikoi hingba ngamloi maramaduna lobuk kannaba groundwater irrigation dam saba chathok leiba makhalgi maru marang pinaba lengakna kanna hotnari haiki. Haurakliba tungi miroda chemical ki chinjak pizaragumsi afaba chinjak pizarasi haibagi pandamda mela asi pangthokpani haiki. Lomi sin loksingna lomi yaudage khoi hingmang pote kamai hingdoino aduna ne khoi agriculture land kanbai no se labuk te yum sawa mayam ma thugai reis labuk ta yum loi sajan le khoi kai sani akhoi di land lok ni waterway su lei banate the flight ki kari condition yamna yum sabu su late akhoi ki sidai da puthok che product sina kona da ahen bakar ma pa nei kusala ga sabai wani aduna akhoi isa ki pothok puthoga akhoi connection am so yam kanna minor irrigation da double cropping taunana ba pam hutpa adagi ground water lokana ba dam saba yam kanna honari akhoi